ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯁꯅꯥ ꯃꯆꯨꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯠꯇꯕ, ꯂꯥꯏ ꯌꯥꯗꯕ, ꯍꯤꯡꯆꯥꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯆꯥꯔꯣꯜ ꯑꯃꯅ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯕ ꯁꯨꯔꯣꯜ ꯑꯃꯅ ꯑꯃꯨꯛꯁꯨ ꯊꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯤ ꯑꯃꯨꯕ ꯁꯦꯠꯄ, ꯑꯊꯧꯕ ꯊꯥꯡ ꯇꯦꯟ ꯍꯥꯞꯄ, ꯁꯒꯣꯜ ꯑꯃꯨꯕ ꯉꯥꯛꯇꯅ ꯆꯠꯄ ꯃꯤꯑꯣꯏ 100ꯅ ꯁꯥꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯣꯏꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯁꯥ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯗꯦ꯫ ꯑꯗꯨꯅ ꯃꯣꯏ ꯂꯥꯛꯂꯕꯗꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯅꯩ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯄꯤꯛꯄ, ꯃꯤ ꯌꯥꯝꯅ ꯇꯥꯖꯗꯕ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯈꯩꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯗꯨꯅ ꯍꯩꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯍꯩꯊꯣꯏꯕꯅ, "ꯏꯃꯥ, ꯐꯤꯃꯨ ꯁꯦꯠꯄ ꯌꯥꯝ ꯐꯠꯇꯕ ꯃꯣꯏ 100ꯁꯦ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯊꯤꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯃꯣꯏꯅ ꯑꯎꯕ ꯃꯤꯕꯨ ꯇꯝꯊꯤꯅ ꯍꯦꯛꯇ ꯍꯥꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ?" "ꯍꯩꯊꯣꯏꯕ, ꯅꯪꯅ ꯑꯗꯨ ꯍꯪꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯈꯪꯂꯒ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ?" "ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯕꯥꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯆꯣ." "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯆꯦꯡ ꯈꯔ ꯄꯤꯌꯨ." "ꯎꯆꯦꯛꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯁꯦ ꯑꯗꯣ ꯅꯪꯒꯤ ꯎꯆꯦꯛꯁꯤꯡꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯂꯒꯦ?" "ꯃꯌꯥꯝ ꯌꯥꯝꯃꯦ ꯏꯃꯥ, ꯑꯩꯗꯤ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜꯁꯨ ꯌꯥꯝ ꯍꯩ." "ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ ꯅꯪꯕꯨ ꯎꯆꯦꯛꯁꯤꯡꯒ?" "ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯌꯥꯝ ꯐꯩ, ꯏꯃꯥꯁꯨ ꯌꯥꯝ ꯐꯩ, ꯕꯕꯥꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ." "ꯍꯩꯃꯥ, ꯑꯇꯩꯗꯤ ꯍꯥꯏꯗ꯭ꯔꯣ?" "ꯐꯤꯃꯨ ꯁꯦꯠꯄ ꯐꯠꯇꯕ ꯃꯣꯏ 100ꯗꯣ ꯌꯥꯝ ꯐꯠꯇꯦ, ꯑꯗꯨꯅ ꯃꯣꯏꯒ ꯈꯠꯅꯒꯅꯨꯅꯁꯨ ꯍꯥꯏ." "ꯑꯗꯨꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯪꯒꯤ ꯎꯆꯦꯛꯁꯤꯡꯗꯨꯅ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ." ꯍꯩꯊꯣꯏꯕ ꯃꯄꯥꯅ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯑꯗꯨ ꯉꯥꯏꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ꯫ ꯃꯄꯥꯅ ꯉꯥ ꯃꯌꯥꯝ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯀꯥꯔꯛꯄ ꯑꯗꯨ ꯍꯩꯊꯣꯏꯕꯅ ꯃꯄꯥ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯥꯎꯕꯗꯨ ꯃꯄꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯅ ꯃꯄꯥꯅ ꯍꯩꯊꯣꯏꯕꯕꯨ ꯄꯝꯗꯨꯅ ꯊꯥꯡꯒꯠꯄꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯩꯊꯣꯏꯕ ꯁꯨꯝ ꯆꯥꯎꯔꯛꯄꯅ ꯍꯩꯊꯣꯏꯕ ꯆꯍꯤ 15-13ꯀꯤ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯩꯊꯣꯏꯕꯅ ꯃꯄꯥ ꯉꯥꯏꯔꯕꯁꯨ ꯍꯩꯊꯣꯏꯕꯒꯤ ꯃꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯀꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯩꯊꯣꯏꯕ ꯅꯨꯡꯇꯤꯒꯤ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕ ꯂꯦꯞꯇꯦ꯫ ꯃꯃꯥꯁꯨ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯄꯥꯅ ꯉꯥ ꯐꯥꯕ ꯆꯠꯐꯝ ꯇꯨꯔꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯃꯄꯥ ꯊꯤꯕ ꯆꯠꯈꯤꯕ ꯑꯗꯨ ꯃꯃꯥꯅ ꯈꯪꯂꯛꯇꯨꯅ ꯃꯃꯥꯁꯨ ꯀꯞꯇꯨꯅ ꯌꯥꯝꯅ ꯀꯤꯅ ꯇꯥꯟꯅꯔꯛꯂꯤ꯫ "ꯍꯩꯊꯣꯏꯕ, ꯍꯩꯊꯣꯏꯕ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ?" "ꯏꯃꯥ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯀꯩꯒꯤ ꯂꯥꯛꯏꯅꯣ? ꯌꯨꯝꯗ ꯍꯜꯂꯣ ꯏꯃꯥ." "ꯀꯥꯏꯗꯅ ꯅꯪꯅ ꯆꯠꯂꯤꯕꯗꯨꯕꯣ? ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ." "ꯏꯃꯥ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ, ꯄꯥꯕꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯂꯛꯈꯤꯒꯦ ꯏꯃꯥ ꯑꯩ." "ꯌꯥꯗꯦ, ꯅꯄꯥꯗꯣ ꯊꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯏꯃꯥ ꯀꯞꯂꯔꯣꯏ, ꯏꯃꯥ ꯀꯞꯂꯔꯣꯏꯌꯦ, ꯂꯥꯛꯑꯣ ꯌꯨꯝꯗ ꯍꯜꯂꯁꯦ." ꯃꯃꯥꯗꯨꯅ ꯃꯆꯥꯕꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯌꯥꯗꯕꯗꯒꯤ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯄꯨꯟꯅ ꯃꯄꯥ ꯊꯤꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯂꯥꯛꯑꯦ꯫ "ꯏꯃꯥꯁꯤꯗꯤ ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯒ." "ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ, ꯏꯃꯥꯅ ꯅꯊꯟꯇ ꯆꯠꯍꯟꯒꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯌꯥꯎꯔꯕꯅꯤꯅ ꯀꯩꯝꯇ ꯀꯤꯗ꯭ꯔꯦ ꯏꯆꯥꯒꯤ." "ꯑꯗꯣ ꯏꯃꯥ, ꯅꯪ ꯋꯥꯔꯝꯃꯅꯤ, ꯑꯩ ꯄꯣꯕꯤꯒꯦ." "ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯏꯃꯥꯕꯨ ꯄꯣꯕ?" "ꯉꯝꯅꯤꯅ ꯏꯃꯥ, ꯅꯆꯥꯁꯦ ꯌꯥꯝ ꯀꯜꯂꯕꯅꯤ, ꯁꯦ ꯏꯃꯥ, ꯑꯩ ꯄꯣꯒꯦꯁꯦ." ꯑꯁꯨꯝꯅ ꯃꯆꯥꯅ ꯃꯃꯥꯕꯨ ꯄꯣꯔꯒ ꯄꯨꯔꯝꯃꯤ꯫ ꯃꯃꯥꯗꯣ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯄꯤ ꯑꯗꯨꯅ ꯃꯆꯥꯒꯤ ꯅꯪꯒꯜꯗ ꯇꯞ ꯇꯥꯏ꯫ "ꯏꯃꯥ, ꯅꯪ ꯀꯞꯄꯤꯔꯣ?" "ꯀꯞꯇꯦꯗ, ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ?" ꯍꯩꯊꯣꯏꯕꯅ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯣꯕꯤꯗꯨꯅ ꯃꯄꯥꯒꯤ ꯉꯥ ꯐꯥꯐꯝ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯄꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯅꯝ ꯃꯍꯥ ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯝꯃꯤ꯫ "ꯍꯩꯊꯣꯏꯕ, ꯏꯃꯥ ꯀꯨꯝꯒꯦꯁꯦ, ꯏꯆꯥ ꯋꯥꯔꯝꯂꯅꯤ." ꯃꯃꯥꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯟ ꯁꯨꯝ ꯊꯤꯕꯗ ꯍꯩꯊꯣꯏꯕꯅ ꯃꯄꯥꯒꯤ ꯄꯨꯝꯊꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅꯁꯨ ꯅꯥꯀꯜ ꯑꯃꯗ ꯁꯅꯥ ꯆꯥꯕ ꯍꯧꯔꯝꯕꯒꯨꯝ ꯅꯝꯊꯤꯔꯕ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯗꯨ ꯀꯤꯕꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯆꯤꯟ ꯈꯨꯝꯗꯨꯅ ꯍꯩꯊꯣꯏꯕ ꯇꯥꯗꯅꯕ ꯀꯞꯄꯤ꯫
ꯍꯩꯊꯣꯏꯕꯁꯨ ꯃꯃꯥ ꯇꯥꯗꯅꯕ ꯃꯃꯥ ꯇꯥꯍꯟꯗꯅ ꯀꯞꯄꯤ꯫ ꯃꯆꯥꯅ ꯃꯃꯥ ꯈꯪꯍꯟꯗꯅ, ꯃꯃꯥꯅꯁꯨ ꯃꯆꯥ ꯈꯪꯍꯟꯗꯅ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯀꯞꯄ ꯂꯣꯠꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯏꯃꯥ, ꯌꯨꯝ ꯍꯜꯂꯁꯤꯔꯥ? ꯑꯩ ꯋꯥꯔꯦ, ꯍꯌꯦꯡ ꯐꯖꯅ ꯊꯤꯔꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯃꯥꯁꯨ ꯌꯥꯝ ꯋꯥꯔꯦ, ꯍꯜꯂꯁꯤ꯫ ꯑꯗꯣ ꯏꯃꯥꯕꯨ ꯄꯣꯔꯔꯣꯏꯗ꯭ꯔꯣ? ꯄꯣꯒꯦ ꯏꯃꯥ, ꯅꯪ ꯂꯥꯛꯑꯣ, ꯌꯨꯝ ꯐꯥꯎꯕ ꯄꯣꯒꯦ ꯏꯃꯥ꯫ ꯍꯩꯊꯣꯏꯕꯅ ꯃꯃꯥꯕꯨ ꯄꯣꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥ ꯍꯩꯊꯣꯏꯕꯒꯤ ꯃꯅꯒꯜꯗ ꯀꯞꯂꯝꯃꯤ, ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯇꯝꯊꯤꯕ ꯃꯤꯠꯁꯤ ꯑꯗꯨꯒꯤ꯫ ꯍꯩꯊꯣꯏꯕꯁꯨ ꯀꯞꯂꯤ, ꯃꯃꯥ ꯎꯗꯅꯕ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕꯅ꯫ ꯏꯃꯥ, ꯅꯪ ꯀꯞꯄꯤꯔꯣꯃꯣ? ꯀꯞꯇꯦꯗ, ꯏꯃꯥꯅ ꯀꯞꯂꯤꯕꯁꯤꯗꯤ ꯏꯆꯥ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯃꯃꯥ ꯃꯆꯥꯅ ꯂꯥꯛꯄ ꯑꯗꯨꯗ ꯂꯝꯕꯤꯗ ꯐꯠꯇꯕ ꯁꯒꯣꯜ ꯇꯣꯡꯕ ꯐꯤꯃꯨ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯍꯩꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯕꯨꯡꯉꯣ, ꯏꯃꯥ ꯀꯨꯝꯒꯦ, ꯏꯃꯥ ꯏꯆꯥ ꯍꯤꯡꯅꯅꯕ ꯆꯦꯟꯁꯤꯅꯦꯍꯦ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯀꯩꯒꯤ ꯆꯦꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯕꯨ ꯃꯣꯏ ꯀꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯆꯦꯜꯂꯒ ꯂꯩꯒꯗ꯭ꯔꯣ? ꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎꯅꯤꯍꯦ ꯅꯪꯕꯣ꯫ ꯃꯣꯏꯁꯦ ꯁꯥꯅꯤ, ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯅꯤ, ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗꯕꯅꯤ꯫ ꯍꯩꯊꯣꯏꯕꯗꯗꯤ ꯑꯀꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯃꯥ ꯅꯨꯡꯁꯤꯕꯅꯤꯅ ꯍꯩꯊꯣꯏꯕꯅ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯎꯕꯗ ꯍꯥꯟꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯆꯥ ꯍꯩꯊꯣꯏꯕꯕꯨ ꯇꯨꯔꯦꯜ ꯇꯝꯅ ꯏꯟꯊꯔꯝꯃꯤ꯫ ꯍꯩꯊꯣꯏꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯗꯨꯅ ꯎ ꯑꯃꯗ ꯌꯩꯁꯤꯜꯂꯒ ꯍꯩꯊꯣꯏꯕ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯍꯩꯊꯣꯏꯕꯒꯤ ꯃꯃꯥꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯔꯒ ꯂꯣꯠꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯑꯩꯈꯣꯏ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏ ꯑꯁꯦ ꯇꯝꯊꯤꯅ ꯍꯥꯠꯂꯨ꯫ ꯅꯨꯄꯤꯅꯤꯅꯦꯍꯦ, ꯍꯦ ꯅꯨꯄꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯐꯝꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ, ꯂꯣꯏꯅ ꯍꯥꯠꯂꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯂꯥꯏ ꯊꯥꯖꯕ ꯃꯤꯔꯥ ꯊꯥꯖꯗꯕ ꯃꯤꯔꯥ? ꯐꯠꯇꯕ ꯁꯥ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯦ ꯅꯣꯏꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯁꯤ ꯑꯩꯅ ꯅꯣꯏꯕꯨ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯤ, ꯅꯣꯏ ꯃꯌꯥꯝꯒꯤ ꯏꯅ ꯇꯨꯔꯦꯜꯒꯨꯝꯅ ꯆꯦꯟꯕ ꯑꯣꯏꯌꯨ꯫ ꯁꯤꯅꯤꯡꯗ ꯁꯤꯅꯤꯡꯗ ꯋꯥꯅ ꯁꯤꯕ ꯑꯣꯏꯌꯨꯍꯦ꯫ ꯅꯣꯏꯒꯤ ꯅꯁꯥꯗꯣ ꯁꯥ ꯎꯆꯦꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯌꯨ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯅꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯋꯥꯅ ꯁꯤꯌꯨꯀꯣ꯫ ꯂꯥꯏ ꯃꯥꯅ ꯈꯪꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯂꯥꯏ ꯊꯥꯖꯕ ꯅꯨꯄꯤ, ꯑꯗꯨꯒ ꯃꯥꯅ ꯏꯄꯨꯔꯣꯏꯕ ꯍꯥꯏꯔꯤꯕꯁꯤꯅ ꯀꯅꯥ? ꯉꯥ ꯐꯥꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯑꯗꯣ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ? ꯀꯔꯤ, ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯍꯥꯏꯔꯝꯕꯗꯣ, ꯅꯣꯏꯅ ꯊꯤꯔꯤꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯍꯥꯏꯕꯗꯣ ꯅꯄꯨꯟꯁꯤꯗ ꯁꯨꯡꯐꯪ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯕ, ꯑꯗꯨꯒ ꯉꯁꯤꯅ ꯏꯒꯤ ꯇꯨꯔꯦꯜ꯫ ꯏꯌꯥ, ꯍꯦ ꯅꯨꯄꯤ ꯑꯁꯦ ꯃꯀꯣꯛꯇ ꯊꯧꯔꯤꯅ ꯄꯨꯜꯂꯨ, ꯑꯗꯨꯒ ꯎ ꯑꯁꯤꯗ ꯌꯥꯟꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯃꯥꯅ ꯄ꯭ꯔꯤꯡ ꯄ꯭ꯔꯤꯡ ꯀꯥꯎꯔꯒ ꯁꯤꯕꯗꯣ ꯂꯥꯏ ꯂꯥꯛꯇꯨꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯩꯊꯣꯏꯕꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯎꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯊꯅꯝꯃꯤ, ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯍꯩꯊꯣꯏꯕꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯅ ꯎꯗ ꯌꯥꯟꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯃꯥ! ꯌꯥꯝꯅ ꯋꯥꯅ ꯍꯩꯊꯣꯏꯕ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥꯗꯨ ꯁꯤꯕꯅ ꯍꯥꯜꯂꯝꯃꯤ꯫ ꯍꯩꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯕꯨ ꯂꯧꯊꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯄꯣꯛꯀꯦꯀꯣ, ꯌꯨꯝ ꯐꯥꯎꯕ ꯅꯆꯥꯅ ꯄꯨꯒꯦ꯫ ꯅꯆꯥ ꯌꯥꯝꯅ ꯀꯜꯂꯕꯅꯤ ꯏꯃꯥ꯫ ꯏꯃꯥ, ꯅꯪ ꯀꯞꯀꯅꯨ, ꯅꯆꯥꯒꯤ ꯅꯪꯒꯜꯗ ꯀꯞꯀꯅꯨ꯫ ꯍꯩꯊꯣꯏꯕꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯧꯗꯨꯅ ꯐꯨꯝꯂꯝꯃꯤ꯫ ꯍꯩꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒ ꯍꯥꯠꯄ ꯐꯠꯇ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯩꯊꯣꯏꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯂꯃꯟ ꯈꯨꯝꯅꯅꯕ꯫ ꯍꯩꯊꯣꯏꯕ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯎꯆꯦꯛ ꯃꯌꯥꯝꯗꯨꯁꯨ ꯍꯩꯊꯣꯏꯕꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯎꯆꯦꯛꯁꯤꯡ, ꯁꯅꯥꯒꯤ ꯇꯨꯔꯦꯜꯗꯣ ꯊꯤꯕꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯍꯣꯏ ꯍꯦꯟꯊꯣꯏꯕ,
Marup mayam, akhoi mayam chaithoknarase aduga haithoibagi mateng panglase. Uchek amana hoi akhoi chahi kaya sena biraktuna akhoi gi ima ipa phawba ibuk thana bijarakpa akhoi gi marup haithoibani. Asumna uchek mayam ado mai magi jura jura semna duna painakhre. Haithoiba laman khumningbagi mayaina kha chiktuna lepli aduga phattaba sing adubu hananaba ten kapa tamlami. Asumna numit kayani tha kaya thadagi chahi ama helaba phawba phattaba mi sing adusu sanagi turel adusu thiba phangkidre. Haithoibana sauba sumsum hengkalaklami ten kapasu mana palhaningba mafam aduda kapa ngamlami. Asumna haithoibana leiringai magi uchek ama pairaklami machinda sanagi nga ama chiktuna maro karino nangna puraklibadubo yengo haithoiba sanagi ngani aina puraklibase sanagi nga haiba kadai no matau karamna sanagi nga oiriba aina chaklaman kibana lokhong macha amadagi nga pharubada sanagi nga se masi oina pharakpani sanagi nga oirambasida aina nangi nanakta purakpani adudi mafam adu kadaidano aingonda ta omaro haithoibaga uchek aduga lokhong macha adu tamna laklami nongnini changna sumlakpana lokhong adugi manakta yaurami mafam asidagini aina sanagi nga pharaklibado adudi lokhong asigi horakpam asi karaidagi horakpamno ekhoi thise adomaro atai marupsing adusu loina kaururu lokhong asigi horakpam thirase hoi marup haithoiba uchek aduna atai uchek sing adu kauba chatkre haithoiba lokhong adugi horakpam thiba horami uchek mayam dusu loina pairakle aduga punna thirami numit kayani changna lokhong adugi horakpam thirakpada turel amaga samnarami turel adugi horakpam adu chauraba nunggi ching amagi surungdagi thorakpa oirami karaidagino turel sina thorakliba sina uchek sing aduna surunga sidagini haithoiba surunga sigi horakpamdi akoina thiba ngamloi chauraba nunggi ching asina leiriba makai ai surunga sida changlage kamai changdoino haithoiba sida changba haibase isa ithanda khangna sijabaga chapmane uchek amana amu hairei aduga sidagi lakpa ngani haibado aikoina chapchabi khangmo ngamusu nate haithoibana tawfam khangdaduna pendana laurami ching adu pumlin nilami haithoibagi chingmai ninna lauriba khonjel adu phattaba phimu shetpa hingchaba manba mi sing aduna tarami karomdagi khonjel no magi khonjel ase ichamchamba mi amagi khonjel di nate mayam hojiki khonjel ado karomdanu thiyo phattaba sing aduna haithoibabu thirami haithoibana tawfam khangda koyeng sum yenglakpada magi uchek sing adugi marakta uchek amagi makhongda sanagi machu taiba adu thengnarami maro nangi khong asida taiba se karino haima hoine aigi khongda taiba se masidi sanana dro kaino haisibo mani ne aidi wakhalbu oirudre sidi kadai dagino haithoibana ningsingbiu maro uchek aduna ningsinglami ai gyan tare haithoiba masigi turel asiso jingnung asigi makhadagi tholakpani aina ngasai ising take haiduna kumlubada jing asigi mafam amadagini masigi sanagi turel ase uno udaba laina sema turel soidana oigani adubu aikhoidadi thiba phangnaba layamna lambi amadi pibiri aduna mayam chauraba nung asida masdagi thirase asumna uchek mayam aduna chauraba nungna chingba aduda thiba horami somdasu phattaba phimu setpa mayam aduna haithoibagi manak tamna yausilakle haithoiba sagol makholdo tarami haithoiba jelamde moibu ngaiduna lei ngasidi aigi ima ipa hatkibagi laman khumbagi matam yoroklaba male lao phattaba sing aduna kanano aduda leiriba nupa ase maso akoina thiriba sanagi turel adu thiribra yengbada matik magunsu leine atopa amana hairei yam angang bu malini masakse
ꯍꯩꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯍꯩꯊꯣꯏꯕ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯩ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯩꯊꯣꯏꯕ ꯃꯈꯨꯠ ꯀꯟꯅ ꯇꯥꯁꯤꯜꯂꯤ ꯍꯥꯠꯅꯤꯡꯕꯅ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕ ꯅꯣꯏꯗꯤ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯪꯖꯤꯜꯂꯛꯏꯅꯦꯍꯦ ꯅꯪ ꯑꯩꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯩꯊꯣꯏꯕꯅ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ 이야 와 ꯑꯃ ꯍꯪꯒꯦ ꯅꯪ ꯂꯥꯏ ꯊꯥꯖꯕ ꯃꯤꯔꯥ ꯊꯥꯖꯗꯕ ꯃꯤꯔꯥ ꯂꯥꯏ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯣ ꯅꯪ ꯂꯥꯏ ꯈꯪꯗꯦ ꯂꯥꯏ ꯃꯤꯁꯤꯡꯅ ꯈꯨꯔꯨꯝꯅꯔꯤꯕ ꯂꯥꯏ ꯀꯅꯥꯅ ꯈꯨꯔꯨꯝꯕ ꯀꯥꯏꯗ ꯂꯩꯕ ꯂꯥꯏ ꯑꯦ ꯕꯨꯙꯨ ꯅꯪ ꯂꯥꯏ ꯈꯪꯗ꯭ꯔꯣ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯃꯌꯥꯝꯅꯒ ꯈꯨꯔꯨꯝꯕ ꯀꯔꯤ ꯍꯥꯏꯔꯒ ꯇꯥꯛꯇꯣꯏꯅꯣꯅꯦ ꯑꯣ ꯅꯣꯏꯗꯤ ꯂꯥꯏ ꯊꯥꯖꯕ꯭ꯔꯣ ꯃꯇꯝ ꯃꯥꯡꯅꯕꯅꯦ ꯃꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯣꯗ ꯂꯥꯏ ꯇꯥꯛꯄ ꯂꯥꯏꯁꯦ ꯂꯩꯔꯝꯗꯣ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯦ ꯋꯥꯁꯦ ꯇꯥꯕꯒ ꯍꯩꯊꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯌꯥꯝꯅ ꯊꯨꯅ ꯇꯦꯟ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯐꯠꯇꯕ ꯃꯤ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯉꯥꯡꯅ ꯆꯦꯜꯂꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯩꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄꯁꯨ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯍꯩꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯩꯊꯣꯏꯕꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝꯅ ꯊꯥꯡ ꯁꯠꯇꯨꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯍꯩꯊꯣꯏꯕꯅ ꯁꯅꯥꯒꯤ ꯉꯥ ꯎꯆꯦꯛꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯍꯩꯊꯣꯏꯕꯅ ꯂꯥꯏ ꯊꯥꯖꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯗꯦ ꯑꯗꯨꯒ ꯉꯥ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯁꯅꯥꯒꯤ ꯉꯥꯁꯦ ꯅꯣꯏ ꯃꯁꯤꯒꯤ ꯃꯐꯝꯗ ꯆꯠꯅꯤꯡꯗꯕ꯭ꯔꯣ ꯍꯩꯁ ꯑꯉꯥꯡ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯨꯝꯕꯅꯤꯅꯦꯍꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯌꯥꯗꯦ ꯂꯥꯏ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ ꯆꯥ ꯀꯌꯥ ꯐꯪꯂꯛꯇ꯭ꯔꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯅꯤꯡꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯄꯨꯕꯤꯒꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ ꯍꯩꯊꯣꯏꯕꯅ ꯍꯥꯏꯕ ꯑꯗꯣ ꯍꯩꯊꯣꯏꯕꯅ ꯃꯐꯝ ꯃꯥꯡꯗ ꯎꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯕ ꯐꯪꯂꯕ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯐꯪꯂꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ ꯁꯤꯅꯤ ꯅꯥꯅꯤ ꯍꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯤꯡ ꯊꯣꯔꯛꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯏꯔꯣꯏꯕ ꯌꯥꯎ ꯂꯨꯞꯄ ꯌꯥꯎ ꯇꯧꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯩꯊꯣꯏꯕꯅ ꯑꯣ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯕ ꯐꯔꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯑꯗꯨꯗꯤ ꯍꯩꯊꯣꯏꯕꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯍꯦꯛ ꯇꯧꯕꯒ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯉꯥꯏꯈꯣ ꯍꯩꯊꯣꯏꯕ ꯂꯝꯕꯤ ꯐꯪꯂꯦ ꯀꯥꯏꯗ ꯀꯔꯣꯝꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯑꯣ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯍꯩꯊꯣꯏꯕꯁꯨ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯗ ꯀꯥꯔꯝꯃꯤ ꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯂꯣꯛꯆꯥꯎ ꯑꯃ ꯂꯩꯔꯝꯃꯤ ꯂꯣꯛꯆꯥꯎ ꯑꯗꯨ ꯅꯣꯡꯅ ꯏꯃꯨ ꯃꯨꯅ ꯏꯃꯝ ꯃꯝꯁꯤꯜꯂꯝꯃꯤ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯕ ꯃꯤꯅ ꯍꯦꯛꯇ ꯎꯕ ꯐꯪꯗꯕ ꯎꯆꯦꯛ ꯋꯥꯌꯥꯅꯗꯤ ꯎꯕ ꯃꯐꯝ ꯑꯣꯏꯔꯝꯃꯤ ꯍꯩꯊꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯁꯦ ꯍꯣꯏ ꯆꯪꯂꯁꯦ ꯍꯩꯊꯣꯏꯕꯒ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯒ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯏꯃꯝ ꯁꯨꯃꯝꯕ ꯑꯃꯅ ꯑꯃꯒ ꯎꯅꯗꯕ ꯈꯣꯟꯖꯦꯜ ꯈꯛ ꯅꯠꯇꯅ ꯏꯔꯩ ꯑꯃꯅ ꯑꯃꯨꯛ ꯄꯨ ꯅꯨꯡꯗ ꯑꯃꯨꯛ ꯌꯩꯁꯤꯟ ꯑꯃꯨꯛ ꯏꯔꯥꯛꯅ ꯇꯧꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯝꯃꯤ ꯍꯩꯊꯣꯏꯕꯗꯤ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯄꯤꯗꯨꯅ ꯁꯨꯝ ꯆꯪꯂꯛꯄꯅ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯅꯨꯡꯗ ꯃꯉꯥꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯉꯥꯜ ꯑꯗꯨꯗ ꯊꯣꯔꯛꯄꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ ꯐꯖꯕ ꯎꯆꯦꯛ ꯋꯥꯌꯥ ꯎ ꯋꯥ ꯊꯃꯣꯏ ꯍꯨꯅ ꯆꯦꯜꯂꯤꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯍꯣꯏꯃ ꯈꯨꯐꯖꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯣꯏꯁꯤꯗ ꯂꯩꯕ ꯎꯆꯦꯛꯁꯤꯡꯁꯦ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯗ꯭ꯔꯣ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯒꯁꯦ ꯑꯝꯇ ꯌꯦꯡꯉꯛꯇꯦ ꯍꯣꯏ ꯑꯁꯦꯡꯕ ꯁꯛ ꯌꯥꯝ ꯀꯛꯏ ꯍꯩꯊꯣꯏꯕꯅ ꯂꯥꯛꯑꯣ ꯃꯌꯥꯝ ꯌꯦꯡꯂꯁꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯋꯥꯅ ꯐꯥꯎꯒꯠꯂꯛꯂꯤ ꯃꯃꯤꯠꯇ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯎꯔꯕꯁꯨ ꯃꯁꯥꯗꯤ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯎꯆꯦꯛ ꯑꯃꯅ ꯍꯩꯊꯣꯏꯕ ꯐꯠꯇꯕ ꯃꯤꯁꯤꯡꯗꯨꯁꯨ ꯂꯩꯍꯧꯔꯦ ꯏꯐꯨꯠ ꯑꯃꯒꯤ ꯃꯊꯛꯇ ꯇꯥꯗꯨꯅ ꯀꯗꯥꯏꯗꯅꯣ ꯎꯆꯦꯛ ꯑꯗꯨꯅ ꯂꯥꯞꯅ ꯇꯥꯛꯂꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯗꯕꯅꯤ ꯍꯣꯔꯦꯟ ꯃꯔꯨꯞ ꯃꯌꯥꯝꯅ ꯐꯠꯇꯕꯁꯤꯡ ꯑꯁꯤꯕꯨ ꯇꯠꯇꯅ ꯑꯌꯦꯠꯄ ꯄꯤꯔꯛꯎꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯣꯏꯕꯨ ꯍꯜꯂꯛꯀꯦ ꯍꯣꯏ ꯃꯔꯨꯞ
ꯍꯩꯊꯣꯏꯕꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯐꯖꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯁꯥ ꯀꯟꯅꯔꯛꯇꯨꯅ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯔꯥꯎꯃꯟꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯉꯁꯤꯗꯤ ꯐꯪꯂꯦꯗꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏꯗꯣ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯅ ꯂꯩꯔꯅꯤ ꯐꯠꯇꯕ ꯑꯃꯅ ꯃꯐꯝ ꯑꯁꯤꯕꯨ ꯌꯧꯍꯜꯂꯛꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯃꯨꯛꯇ ꯄꯣꯝꯂꯒ ꯊꯥꯡꯒꯠꯀꯦꯅꯦ ꯍꯩꯊꯣꯏꯕ ꯊꯣꯛꯂꯛꯂꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯝꯗꯨꯅ ꯊꯥꯡꯒꯠꯂꯤ ꯍꯩꯊꯣꯏꯕꯅ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯋꯥꯔꯤ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯌꯦꯡꯁꯤꯟꯕ ꯂꯤꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯁꯥꯟꯅꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯍꯩꯊꯣꯏꯕꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨꯗ ꯃꯤꯠ ꯊꯛꯍꯟꯕ ꯑꯌꯦꯠꯄ ꯀꯌా ꯄꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯍꯩꯊꯣꯏꯕꯅ ꯃꯥꯒꯤ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯤꯅꯤꯡꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨꯅ ꯇꯠꯇꯅ ꯑꯌꯦꯠꯄ ꯄꯤꯕꯅ ꯍꯩꯊꯣꯏꯕꯅ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝꯅ ꯐꯪꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏꯕꯨ ꯑꯃꯃꯝ ꯈꯟꯗꯨꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯁꯤꯅꯤꯡꯗꯦ ꯍꯥꯠꯄꯤꯒꯅꯨ ꯑꯁꯨꯛ ꯋꯥꯅ ꯊꯤꯖꯔꯛꯄ ꯃꯐꯝ ꯑꯁꯤ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯍꯩꯊꯣꯏꯕꯅ ꯅꯣꯏꯕꯨ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯂꯥꯏꯅ ꯁꯦꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯅꯣꯏꯒꯤ ꯑꯣꯏꯅꯤꯡꯂꯤꯕ ꯑꯗꯨꯅ ꯁꯤꯕ ꯇꯥꯕꯅꯤ ꯍꯩꯊꯣꯏꯕꯅ ꯐꯠꯇꯕꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯍꯩꯊꯣꯏꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯤꯔꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯍꯩꯊꯣꯏꯕꯗ ꯍꯥꯠꯇꯅꯕ ꯍꯥꯏꯔꯝꯃꯤ ꯍꯩꯊꯣꯏꯕꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯊꯔꯝꯃꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯏ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨ ꯄꯨꯡꯉꯥꯡꯂꯝꯃꯤ ꯍꯩꯊꯣꯏꯕ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ ꯏ ꯃꯆꯨ ꯑꯣꯜꯂꯕ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯃꯤꯑꯣꯏ ꯂꯩꯕꯥꯛꯇ ꯄꯨꯡꯉꯥꯡꯅ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯅꯥꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯁꯅꯥ ꯃꯆꯨꯅ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯚꯨꯠ ꯄ꯭ꯂꯦꯠꯀꯤ ꯂꯩꯕꯥꯛꯇ ꯊꯥꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯊꯣꯏꯕ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯏꯅ ꯁꯦꯝꯕ ꯂꯩꯕꯥꯛ ꯁꯅꯥꯒꯤ ꯇꯨꯔꯦꯜꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ